लाइफ तो ले रहे हेलो मैम हेलो मई 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 से मम्मी सो मई कोई चेहरा नहीं या मोटा है ꯑꯁꯤꯒꯤꯁꯦ ꯀꯩꯅꯣꯗ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯌꯨꯡꯕꯁꯦ ꯁꯨꯃꯥꯏꯅ ꯄꯩꯊꯣꯛꯄ ꯌꯥꯗꯕ ꯖꯥꯠꯂꯁꯨ ꯄꯩꯊꯣꯛ ꯌꯦꯡꯁꯤꯀꯣ ओके हेलो रिकार्डो हाय 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 सी कहीं सुमाय पै लेरे रोटेट डिवाइस रोटेट तौरे अदुगा फॉलो याद्रे सी यार केनोगा यार हाय हाय रो मैम अखोय हुजिक फोन से रोटेट तौनबो कन होनरी याद ले ए हाय 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 हेलो हेलो कोई रिकार्डो पाहनगे को एक पावसे क्या पूछते रिकार्डो हुजिक क्लास 7 कका अगुबी नुसीबा सारबो कैन कका गे अगुबी नुसीबा साक्सा अगुबी साक्साद्री मा साक्सा दोरे साद्री रिकार्डो जी क्लास 7 निको हेलो कका बिग फैन थैंक यू लियोन युंगनाम हाय हाय एक्स ऑफिशियल हाय युंगनाम सुनीता अगुबी करी तौरीगे अगुबी लइए सिदा अगुबी पुसलके कहनो कई इंजांग nga thongi ngasidi nga doi tare ngasidi sak sadri nuari professor brahmachari nuari hoigi kaino je phone je swain lai thoke dog ne ba abule hello abule phone je lai thoke dog ni yadre ba main khangba yaw de dai bi ro kamai no ai gyan ta dre kamai to lai no kari mathel nga thone करी मथे सिक्किम लाखदो उनसे अदो हुजिकी कोरोना ती कल्ले हुजिकी सिक्किम द लाख पिगिनो हेन खर लेगा लाओ खर फर कांदो को हुजिकी ओइना दी कंडीशन से मोइजो लॉकडाउन ग तौसन बो होजले हुजिकी अयु पुंग 8 दगिना उदांग पुंग 4 बुक्तने हुजिक टूरिस्ट तिंगम दो माले हुजिक सब चाबदी खंगदे को रिकार्डो नुवाई ब्रो नुवाई कमिटी मैन बिग फैन थैंक यू युमनाम सुनिता हो होय ओके रिकार्डो यामना नुसिये रिकार्डो चाबदो येंगबा यामना नुआये रिकार्डो याम थुना माइ चाबगी तौजरागे होजिक चाबजे होजिकसे लॉकडाउन जो ओइबनिना को इसासे लेंगदमिना याम पगा चा सनबदो होजिक नुआइते न तौ सम कात्रि वाइबो sak sadriye bro yen mapumdo saro o mathang blokta mathang gi blokta mak natraga so ai charake ai se ado yen se hojik se yen lei ba thok bu ki le re ne mi aduna ne ado charake ai athuba ma tam da ko kano section na le bio mayam su oi section na le jage ado ai phone jam to on thok ke dong ne ba ado oi on ba se on la ga kam men se phaideng turing chat lai re ba si kamai on mo noi gyan ta de kamen je kamai chat lu gyan ta de si ke kamai to si ke se phaid si na kamen victor swam tham ma je ba si mi u ko yu pa da pa hung khang le kamen se na ko ai te yeng ko super che खंग्रे ना लॉकडाउन से कमाई तौगे लॉकडाउन से अदुम लॉकडाउन कोई पूरा लॉक तौर ले रसी कोई से कैंता काहुं दे येंद्रे युम से अदुम ले रे सुर लेगा पुकंग भी साना ले रे कोई कासे हम फदो माले ऐसे हम फजाने करी मथेल nga थोंगी nga सिरि मिर्गन मचादो दुगिदो थोंगी
Ricardo Agubi se ulo Agubi ulake hujik Agubi Petia kakao hogi mukbang yengbase yamna mi mai chate thank you Ricardo noine Imphal da ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯥꯛꯂꯝꯃꯦ ꯅꯣꯏꯒꯤ ꯀ꯭ꯋꯥꯇꯔꯁꯨ ꯎꯔꯛꯑꯦ ꯑꯣ ꯑꯣ ꯅꯍꯥꯟ ꯐꯣꯇꯣ ꯊꯥꯔꯛꯄꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯃꯦꯗꯅ Ricardo amadi tamo good night good night good night Brogi broga chichega kai thabak tawrige hai ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯃ ꯇꯧꯔꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯍꯥꯎ ꯀꯣꯔꯣꯅꯥ ꯂꯩꯕꯁꯤꯗꯒꯤ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯝꯃꯒ ꯃꯇꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯣꯔꯣꯅꯥꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯛꯇ꯭ꯔꯦ ꯀꯨꯏꯔꯦ ꯇꯧꯁꯤꯜꯂꯛꯏꯁꯦ ꯊꯥ ꯑꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯛꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯣꯏꯒꯤ CAU ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤ ꯀꯔꯤꯕ CAU ꯀꯥꯎꯗꯣ ꯃꯣꯏ ꯁꯤꯒꯤꯕꯨꯗꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟ ꯄꯣꯁ ꯁꯥꯔꯚꯤꯁ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯅꯤ ꯁꯤꯛꯀꯤꯝꯒꯤ ꯕ꯭ꯔꯥꯟꯁꯁꯦ ꯁꯤꯗ ꯃꯥꯅ ꯅꯔꯁ ꯑꯣꯏꯅ ꯂꯩꯕꯀꯣ ꯕ꯭ꯔꯣꯒ ꯆꯤꯆꯤꯒ ꯀꯀꯥꯁꯦ ꯌꯥꯝ thank you ꯀꯣꯔꯧ ꯉꯥꯟꯕ thank you ꯄꯨꯛꯀꯪꯒꯤ ꯁꯥꯟꯅꯍꯜꯂꯦ ꯕ꯭ꯔꯣ ꯍꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯑꯒꯨꯕꯤ ꯆꯥ ꯂꯥꯎ ꯁꯦ ꯗꯗꯥꯒ ꯂꯩꯔꯝꯃꯣ ꯑꯩ ꯏꯟꯁꯥꯡ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯁꯤ ꯑꯝꯇ ꯂꯩꯃꯤꯟꯅ ꯂꯥꯎ ꯇꯣ ꯌꯦꯡꯉꯨ ꯇꯣ ꯁꯤꯗ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯂꯩ ꯑꯩꯌꯥ ꯑꯒꯨꯕꯤ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯁꯦꯔ ꯅꯩꯔꯦꯀꯣ ꯊꯝꯗꯦ ꯀꯩꯗꯧꯔꯤꯕ ꯑꯒꯨꯕꯤ ꯍꯥꯏ ꯑꯒꯨꯕꯤ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯃꯋꯥ ꯑꯒꯨꯕꯤ ꯃꯁꯛ ꯐꯖꯕ ꯍꯥꯏ thank you ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯀꯩ ꯁꯟꯨꯔꯦ thank you Hi Agubi hi ꯑꯝꯇ ꯇꯧꯁꯤꯜꯂꯨꯁꯦ hi ꯇꯧꯗ꯭ꯔꯦ ꯅꯆꯥ hi ꯇꯧꯔꯣ hi ꯀꯩꯗꯧꯔꯒꯦ ꯁꯤ ꯂꯩꯁꯤꯁꯦ hi ꯇꯧꯁꯤꯜꯂꯣ I love you I love you ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯉꯥ ꯊꯣꯡꯉꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯒꯨꯕꯤꯁꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯒꯨꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯂꯩꯊꯣꯛꯀꯦ ꯇꯧꯅꯤ ꯌꯥꯗ꯭ꯔꯦꯕ ꯅꯍꯥꯟꯈꯩꯗꯤ ꯄꯥꯛꯅ ꯑꯗꯨꯝ ꯇꯧ ꯌꯥꯕꯅꯦꯕ ꯉꯁꯤꯗꯤ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦꯕ ꯐꯣꯟꯁꯦ ꯐꯣꯟꯁꯦ ꯂꯩ ꯌꯥꯗ꯭ꯔꯤ ꯂꯩ ꯌꯥꯗ꯭ꯔꯤ ꯍꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯌꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯤ ꯃꯌꯥꯝ ꯍꯥꯏꯔꯣꯅꯦ ꯆꯠꯂꯒꯦꯔꯣ ꯅꯪ ꯁꯤ ꯄꯥꯏꯕꯗꯤ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯁꯤ ꯑꯝꯇꯪ ꯂꯩꯊꯣꯛꯄ ꯌꯥꯔꯦ ꯅꯨꯡꯉꯥꯏꯗꯧꯅꯤꯅ ꯑꯒꯨꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯅꯣꯝꯃꯛꯀꯅꯨ ꯁꯥ ꯁꯤ ꯂꯥꯎ ꯑꯒꯨꯕꯤꯁꯦ ꯆꯥꯛ ꯆꯥꯒꯗꯧꯔꯦ ꯃꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯁꯤ ꯑꯝꯇ ꯍꯥꯏ ꯑꯝꯇ ꯇꯧꯁꯜꯂꯣꯁꯦ ꯍꯥꯏ ꯑꯝꯇ ꯇꯧꯔꯣ ꯀꯣꯔꯣꯅꯥ ꯂꯥꯛꯄꯁꯤꯗꯤ ꯃꯌꯥꯝ ꯍꯟꯗꯛ ꯑꯃꯨꯛꯀ ꯃꯃꯥꯡꯒꯤ ꯆꯍꯤ 2020ꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛꯀ ꯍꯟꯗꯣꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯨꯛꯀꯁꯨ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ
hꯌꯦꯡꯗꯩ ꯂꯣꯛꯗꯥꯎꯟ ꯆꯠꯂꯦ ꯍꯌꯦꯡꯗꯒꯤ ꯃꯣꯏꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯧꯗꯣꯔꯦ ꯊꯦꯡꯛ ꯌꯨ ꯑꯒꯨꯕꯤ ꯎꯠꯄꯤꯔꯛꯑꯣ ꯑꯒꯨꯕꯤ ꯁꯤ ꯂꯩꯔꯦ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯃꯥꯅ ꯄꯥꯏꯔ ꯅꯣꯝꯃꯛꯑꯦ ꯑꯗꯒꯤꯅꯦ ꯑꯩꯅ ꯐꯣꯟꯁꯦ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔ ꯅꯣꯝꯒꯠꯂꯛꯄꯗꯒꯤ ꯑꯗꯒꯤꯅꯦ ꯑꯩꯅ ꯄꯨꯊꯣꯔꯛꯏ ꯆꯥꯗꯨ ꯌꯥꯔꯔꯣꯏ ꯇꯥꯅꯤ ꯅꯣꯝꯃ ꯂꯩꯔꯦ ꯃꯥꯅ ꯍꯥꯎ ꯁꯤꯁꯦ ꯑꯒꯨꯕꯤ ꯅꯦꯅꯦ ꯑꯃꯤꯅꯥ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏ ꯃꯥ ꯅꯦꯅꯦ ꯀꯧꯕꯗꯤ ꯍꯩꯕꯅꯦ ꯃꯤꯡꯁꯤꯗꯤ ꯀꯧꯕ ꯍꯩꯒꯗ꯭ꯔꯥ ꯈꯪꯗꯦ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯛꯀꯦꯀꯣ ꯆꯥ ꯅꯦꯅꯦ ꯀꯧꯔꯣꯁꯦ ꯑꯝꯇ ꯁꯦ ꯅꯦꯅꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯋꯤꯡ ꯇꯧ ꯂꯩꯔꯦ ꯅꯦꯅꯦ ꯇꯧꯔꯛꯑꯣ ꯅꯦꯅꯦ ꯀꯧꯔꯛꯑꯣ ꯁꯦ ꯑꯝꯇ ꯅꯦꯅꯦ ꯑꯝꯇ ꯀꯧꯔꯛꯑꯣꯕ ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ ꯅꯦꯅꯦ ꯀꯧꯗ꯭ꯔꯦ ꯆꯥ ꯅꯦꯅꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯀꯩꯅꯣ ꯆꯤꯡꯗꯣꯏꯕꯣ ꯅꯦꯅꯦ ꯀꯧꯔꯛꯑꯣ ꯃꯥ ꯅꯦꯅꯦ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯀꯩꯅꯣ ꯆꯤꯡꯗꯣꯏꯕꯣ ꯑꯗꯨ ꯆꯤꯡꯕ ꯌꯥꯗꯦ ꯆꯥ ꯆꯤꯡꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯎꯅꯦ ꯑꯥ ꯍꯣꯏꯅꯦ ꯅꯦꯅꯦ ꯍꯥꯏꯌꯣ ꯗꯗꯥ ꯀꯧ ꯍꯥꯎ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯆꯤꯡꯗꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯋꯤꯟ ꯇꯧꯋꯦ ꯍꯦꯃꯟꯇ ꯈꯨꯃꯟꯆꯥ ꯂꯥꯏꯚ ꯊꯥꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣꯕꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ ꯑꯗꯨꯒꯤꯁꯦ ꯑꯩꯗꯤ ꯖꯌꯥ ꯋꯥꯏ ꯊꯦꯡꯛ ꯌꯨ ꯖꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯥ ꯃꯥꯁꯤ ꯇꯧ ꯂꯩꯈ꯭ꯔꯦ ꯃꯥ ꯃꯈꯥꯗ ꯇꯧꯔꯒ ꯁꯥꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒꯗ ꯑꯩꯈꯣꯏꯒꯤ ꯑꯒꯨꯕꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯈ꯭ꯔꯦꯕ ꯃꯥꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗ꯭ꯔꯦ ꯃꯔꯛꯇ ꯌꯥꯎꯋꯦ ꯃꯥꯁꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯁꯪꯒꯤꯇꯥ ꯎꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯪꯒꯤꯇꯥ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯑꯒꯨꯕꯤꯁꯦ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯔꯕ ꯃꯥꯜꯂꯦ ꯑꯁ ꯌꯥꯎꯋꯦ ꯌꯥꯝꯅ ꯃꯥꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯂꯦꯡꯉꯦ ꯃꯥꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯊꯥꯗꯣꯛꯄꯗ ꯍꯦꯛꯇ ꯄꯪꯄꯥꯏ ꯄꯥꯏꯕꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯥꯎ ꯇꯥꯅꯤꯀꯣ ꯑꯁ ꯀꯣꯔꯣꯡꯉꯥꯟꯕ ꯀꯀꯥ ꯑꯩ ꯈꯥꯒꯦꯝꯄꯜꯂꯤ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯀꯀꯥ ꯊꯣꯛꯂꯛꯑꯒ ꯎꯅꯁꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯌꯥꯏꯌꯦ ꯎꯅꯁꯦ ꯑꯈꯤꯔꯝ ꯁꯣꯇꯨ ꯍꯥꯏ ꯗꯗꯥ ꯍꯥꯏ ꯑꯈꯤꯔꯝ ꯏꯂꯥꯡꯕꯝ ꯃꯣꯆꯥꯈꯥꯕ ꯍꯥꯏ ꯄ꯭ꯔꯁꯥꯟ ꯑꯦꯟ ꯐꯦꯃꯤꯂꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯒꯦ ꯃꯣꯆꯥꯈꯥꯕ ꯁꯤ ꯃꯣꯃꯣꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯂꯥꯡꯕꯝ ꯃꯣꯆꯥ ꯈꯥꯕ ꯁꯥꯎꯐꯤꯡ ꯈꯥꯕ ꯍꯥꯏꯁꯦ ꯃꯣꯃꯣꯆꯥ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯑꯣꯏꯔꯗꯤ ꯌꯦꯁ ꯑꯅ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯅꯦ ꯁꯪꯒꯤꯇꯥꯗꯣ ꯀꯩꯗꯧꯔꯒꯦ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯁꯪꯒꯤꯇꯥꯗꯣ ꯕꯤꯁꯦꯝꯄꯨꯔꯗꯒꯤꯅꯦ ꯃꯥꯗꯣ ꯂꯩꯍꯧꯔꯒꯦꯅ ꯂꯩꯍꯧꯔꯦ ꯀꯣꯔꯣꯅꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯣꯔꯣꯅꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯣꯔꯣꯅꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯌꯦꯡꯗꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯐꯨꯜ ꯂꯣꯛꯗꯥꯎꯟꯗꯤ ꯇꯧꯗ꯭ꯔꯤ ꯃꯣꯏꯒꯤꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯨꯡ ꯈꯥꯏꯗꯣꯛꯑꯒꯀꯣ ꯄꯨꯡ ꯑꯗꯩꯅ ꯑꯗꯨꯐꯥꯎ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯄꯨꯔꯥ ꯍꯦꯛꯇ ꯂꯣꯛꯗꯥꯎꯟ ꯇꯧꯕꯗꯨꯗꯤ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕ
ꯃꯥꯅꯦ ꯃꯣꯃꯣꯆꯥ ꯍꯜꯂꯣ ꯍꯜꯂꯣ ꯃꯣꯃꯣꯆꯥ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯋꯦꯗꯔꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯏꯪꯊꯝꯊꯥꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔꯤꯌꯦ ꯑꯗꯨꯝ ꯏꯪꯉꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯖꯦꯀꯦꯠ ꯂꯤꯠꯇꯅ ꯕꯥꯏꯛꯀꯨꯝꯕ ꯊꯧꯕꯗꯗꯤ ꯖꯦꯀꯦꯠ ꯂꯤꯠꯇꯅ ꯊꯧꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯦ ꯏꯪꯉꯦ ꯑꯗꯨꯝ ꯑꯗꯨꯅ ꯖꯦꯀꯦꯠ ꯃꯆꯥ ꯑꯃ ꯂꯤꯠꯂꯒ ꯑꯗꯨꯝ ꯊꯧꯕ ꯑꯗꯨꯝ ꯌꯥꯏ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯥꯏꯈꯣꯝꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯣꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯍꯦ ꯃꯁꯤꯗꯤ ꯑꯩꯅ ꯈꯪꯕ ꯃꯤ ꯃꯥꯜꯂꯤ ꯁꯣꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝꯁꯦ ꯑꯩꯈꯣꯏꯅ ꯅꯅꯥꯎꯔꯣꯁꯤꯕꯣ ꯅꯠꯇꯦ ꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯦꯄꯤ ꯐꯦꯃꯤꯂꯤꯅꯦ ꯗꯗꯥ ꯍꯣꯏꯒꯤꯁꯦ ꯐꯨꯜ ꯑꯦꯟꯖꯣꯏꯃꯦꯟꯅꯦ ꯒꯨꯒꯂꯤ ꯃꯊꯟꯇ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯑꯧ ꯃꯥꯁꯨ ꯃꯊꯟꯇ ꯄꯪꯁꯥꯟ ꯁꯥꯟꯅꯕꯅꯤ ꯑꯩꯗꯤ ꯁꯣꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯆꯟꯅꯨꯄꯤꯁꯨ ꯁꯣꯅꯤꯌꯥ ꯀꯧꯋꯦꯕ ꯃꯥ ꯑꯣꯏꯕꯩ ꯅꯤꯡꯉꯨꯔꯦ ꯕ꯭ꯔꯣꯁꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯁꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯍꯩꯕꯝ ꯂꯩꯔꯛ ꯑꯍꯩꯕꯝ ꯂꯩꯔꯛꯇꯩꯅꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯖꯒꯅꯥꯊ ꯑꯆꯧꯕ ꯂꯩꯔꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯦ ꯑꯍꯩꯕꯝ ꯂꯩꯔꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯦ ꯎꯈ꯭ꯔꯨꯜꯗꯒꯤꯅꯦ ꯎꯈ꯭ꯔꯨꯜꯗꯒꯤ ꯑꯩꯈꯣꯏ ꯄꯤꯇꯤꯗꯤ ꯎꯈ꯭ꯔꯨꯜꯗꯒꯤ ꯗꯗꯥ ꯀꯩ ꯍꯥꯏꯅꯣ ꯗꯗꯥ ꯑꯆꯧꯕꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯦ ꯃꯥꯁꯦ ꯆꯥꯛ ꯂꯥꯝꯃꯛꯄꯒꯤꯅꯦ ꯃꯥꯏꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯍꯧꯖꯤꯛ ꯆꯥꯛꯇꯤ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯆꯥꯛ ꯆꯥꯗꯣꯔꯦ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯍꯧꯐꯝ ꯃꯔꯛꯇꯩꯅꯦ ꯅꯥꯀꯟꯅꯦ ꯍꯥꯏ ꯑꯣ ꯃꯥꯅꯦ ꯑꯗꯨꯗꯤ ꯁꯨꯖꯅꯥ ꯁꯂꯥꯝ ꯑꯣ ꯑꯗꯨꯗꯤ ꯊꯥꯞꯅꯗ꯭ꯔꯦ ꯊꯣꯡ ꯋꯥꯡꯕ ꯑꯣꯏꯅꯔꯅꯤ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯉꯥ ꯊꯣꯡꯉꯤꯌꯦ ꯃꯌꯥꯝ ꯑꯩ ꯊꯣꯡꯖꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯦ ꯊꯣꯡꯅꯅꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯉꯥꯁꯦ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ ꯇꯥꯎꯕꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯁꯦ ꯃꯣꯔꯣꯛ ꯑꯃ ꯊꯥꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯉꯥꯁꯤꯅ ꯁꯤ ꯂꯩꯔꯦ ꯉꯥꯁꯦ ꯇꯥꯎꯕꯗ ꯁꯔꯕꯅꯥ ꯁꯥꯔꯦ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯑꯁꯤꯗꯤ ꯃꯍꯤ ꯂꯣꯏ ꯀꯪꯊꯣꯛꯈ꯭ꯔꯦ ꯁꯤ ꯑꯒꯨꯕꯤꯒꯤ ꯈꯥꯏꯗꯣꯛꯈꯤꯗꯣꯏꯅꯤ ꯃꯥꯒꯤ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯍꯤ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯩꯁꯦ ꯂꯥꯏꯚ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏꯗꯣ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯤꯉꯩꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯩ ꯃꯊꯪꯗꯗꯤ ꯈꯔ ꯊꯨꯅ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯍꯧꯗꯕꯒꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯒꯦꯅ ꯇꯧꯅꯦ ꯈꯔ ꯍꯥꯟꯅ ꯍꯥꯏꯒꯦꯅ ꯇꯧꯅꯦ ꯑꯗꯣ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦꯕꯀꯣ ꯍꯥꯎꯅꯤꯍꯦ ꯍꯥꯎꯒꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩ ꯉꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯇꯥꯅ ꯊꯣꯡꯕ ꯍꯧꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯈꯥ ꯁꯝꯊꯕꯅꯦ ꯑꯗꯣ ꯁꯤ ꯑꯒꯨꯕꯤꯒꯤ ꯂꯧꯊꯣꯛꯈꯤꯅꯤ ꯃꯥꯒꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯃꯨꯛ ꯊꯥꯛꯆꯜꯂꯅꯤ ꯑꯗꯨ ꯊꯥꯛꯄꯗꯩꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯕꯨ ꯃꯌꯥꯝ ꯕꯣꯔꯤꯡ ꯏꯆꯨ ꯆꯨꯅꯔꯕꯣ ꯃꯌꯥꯝꯁꯤꯕꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯀꯦꯁꯦ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯩꯅꯣ ꯑꯩ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯀꯦ ꯍꯥꯎꯔꯅꯤꯌꯦ ꯍꯥꯏ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯄꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯒ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯄꯤ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯣ ꯀꯦꯃꯦꯔꯥꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯩꯗꯧ ꯔꯤꯀꯥꯔꯗꯣ ꯀ꯭ꯂꯥꯁ ꯇꯧꯔꯤꯕꯣ ꯇꯧꯔꯤꯌꯦ ꯍꯧꯖꯤꯛ ꯄꯨꯡ ꯉꯁꯥꯏ ꯂꯣꯏꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ ꯇꯧꯅꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯇꯧꯅꯔꯤ ꯇꯥꯃꯣꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯀꯩ ꯊꯕꯛ ꯇꯧꯔꯤꯒꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤ ꯍꯧꯖꯤꯛ ꯕꯕꯥ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯊꯕꯛ ꯇꯧꯔꯤ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯣꯔꯣꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯇꯧꯕ ꯌꯥꯗꯗꯅ ꯂꯩꯔꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯄꯨꯟꯁꯤꯁꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯨꯒ Hi. ꯆꯥꯔꯤ ꯇꯨꯝꯃꯤ ꯄꯨꯛ ꯀꯪꯕꯤ ꯁꯥꯟꯅꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯒꯨꯕꯤꯗꯣ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯈ꯭ꯔꯦ ꯃꯥ Class 7 kare. ꯗꯥ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛꯇ ꯆꯥꯊꯁꯦ ꯊꯣꯡꯕ ꯌꯥꯝꯅ ꯍꯩ ꯍꯣꯏ ꯆꯥꯁꯤ ꯊꯣꯡꯁꯤ ꯇꯧꯁꯤ ꯔꯤꯀꯥꯔꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯔꯤꯀꯥꯔꯗꯣ ꯀ꯭ꯂꯥꯁ 7 ꯀꯥꯔꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀ꯭ꯂꯥꯁ 6ꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 7 ꯑꯃꯨꯛ ꯀꯥꯔꯦ ꯀ꯭ꯂꯥꯁ 7ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯍꯥꯏ ꯔꯤꯀꯥꯔꯗꯣ ꯇꯥꯃꯣ ꯏꯅꯝꯃ ꯑꯃꯗꯤ ꯑꯒꯨꯕꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯆꯦꯛꯁꯟꯅ ꯂꯩꯕꯤꯌꯣ ꯄꯦꯟꯗꯃꯤꯛꯁꯤꯁꯦ ꯄꯦꯟꯗꯃꯤꯛꯁꯦ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯁꯨ ꯆꯦꯛꯁꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯟꯅ ꯂꯩꯖꯔꯤ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯍꯧꯕꯗꯨꯅ ꯌꯥꯝꯅ ꯇꯨꯡ ꯀꯣꯟꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯩꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯅꯥꯕ ꯑꯃ ꯌꯥꯎꯕꯁꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯆꯦꯛꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯇꯤ ꯌꯥꯝ ꯋꯥꯏꯑꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦꯀꯣ ꯋꯥꯔꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕꯗꯨꯅ ꯐꯔꯦꯅ ꯈꯟꯗꯅꯀꯣ ꯑꯒꯨꯕꯤ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏ ꯑꯒꯨꯕꯤꯗꯣ ꯑꯒꯨꯕꯤ ꯑꯝꯇ ꯀꯧꯔꯣꯅꯦ ꯀꯩꯗꯧꯔꯤꯒꯦ ꯌꯦꯡꯉꯣ Agubi. Shreya TH hi Shreya Sila ꯅꯠꯇ꯭ꯔꯣ ꯑꯒꯨꯕꯤ ꯀꯧꯊꯣꯛꯄ ꯊꯣꯛꯈ꯭ꯔꯦ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯕꯅ ꯑꯗꯣ ꯂꯥꯛꯑꯣ ꯍꯥ ꯆꯥꯛ ꯏꯟꯕ ꯌꯥꯔꯅꯤ ꯃꯥ Stay. Kaya nik lagi sih kan. Maka aku ꯃꯃꯝ ꯆꯥꯗ꯭ꯔꯥ ꯃꯃꯝ ꯆꯥꯗ꯭ꯔꯥ ꯅꯪ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯋꯤꯟ ꯇꯧꯁꯤ ꯋꯤꯟ ꯇꯧꯔꯕꯣ ꯍꯥꯏ ꯑꯝꯇ ꯇꯧꯔꯣꯁꯦ ꯍꯥꯏ ꯄꯤꯇꯤ ꯄꯣꯁ ꯇꯥꯕꯤ ꯑꯣ ꯄꯤꯇꯤ ꯄꯣꯁ ꯇꯥꯕꯤ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯤꯇꯤ ꯄꯣꯁ ꯇꯥꯕꯤ ꯀꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯤꯇꯤꯕꯨ ꯌꯦꯡꯅꯤꯡꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯤꯇꯤ ꯌꯦꯡꯍꯜꯂꯛꯑꯒꯦ ꯌꯥꯝꯅ ꯄꯣꯁ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯄꯤꯇꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯦꯔ ꯂꯥꯎꯅ ꯄꯤꯇꯤ ꯂꯥꯎꯅꯁꯤ ꯑꯝꯇ ꯍꯜꯂꯣ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯅꯪꯒꯤ ꯇꯥꯗ꯭ꯔꯕ ꯈꯣꯟꯗꯨꯅ ꯑꯝꯇ ꯇꯞꯅ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯍꯜꯂꯣ ꯀꯩꯝꯇ ꯍꯥꯏꯔꯛꯑꯣꯕꯁꯦ ꯃꯌꯥꯝꯅ ꯅꯪ ꯍꯪ ꯂꯩꯔꯦꯕ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯉꯛꯏꯁꯤꯕꯣ ꯇꯞꯇ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯑꯁ ꯇꯜꯂꯤꯌꯦ ꯅꯪꯅ ꯃꯔꯣꯟ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇꯧꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯄꯤꯇꯤꯁꯦ ꯂꯣꯠꯂꯒ ꯂꯩꯔꯨꯏ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯤꯇꯤ ꯂꯣꯠꯂꯨꯔꯦ ꯆꯦꯆꯦꯁꯦ ꯂꯣꯠꯂꯒ ꯂꯩꯔꯨꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯗꯣꯔꯦꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯤꯇꯤ ꯁꯤ ꯂꯩꯔꯦ ꯑꯝꯇ ꯑꯝꯇ ꯍꯥꯏꯌꯨ ꯃꯌꯥꯝꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯁꯦ ꯑꯣ ꯇꯧꯋꯦꯁꯦ ꯅꯪ ꯁꯤ ꯂꯥꯛꯑꯣ ꯅꯪ ꯆꯦꯆꯦꯒ ꯂꯥꯛꯑꯣ ꯑꯝꯇ ꯄꯤꯇꯤꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯄꯤꯇꯤꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯏꯅꯝꯃ ꯑꯝꯇ ꯂꯥꯛꯑꯣ ꯇꯥ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁꯨꯃꯥꯏꯅ ꯑꯝꯇ ꯑꯣꯟꯊꯣꯛꯀꯦꯗꯧꯅꯦꯕ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯁꯦ ꯄꯥꯕ ꯌꯥꯅꯕ ꯁꯤ ꯌꯥꯗ꯭ꯔꯦꯕ ꯔꯣꯇꯦꯠ ꯗꯤꯚꯥꯏꯁꯁꯦ ꯀꯩꯒꯤꯅꯣ ꯂꯣꯛ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯗ ꯂꯣꯛ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ
ꯇꯧꯔꯛꯀꯦ ꯁꯤ ꯑꯣꯟ ꯇꯧ ꯑꯗꯨꯇꯥꯔꯗꯤ ꯁꯤꯗ ꯌꯥꯐꯝ ꯊꯣꯛꯏꯅ ꯔꯣꯇꯦꯠ ꯗꯤꯚꯥꯏꯁ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯔꯤꯃꯨꯚ ꯇꯥꯏꯃꯔ ꯍꯥꯎ ꯆꯥꯛ ꯍꯥꯞꯇ꯭ꯔꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯁꯤꯒꯤ ꯑꯩꯒꯤ ꯍꯥꯎ ꯍꯥꯏ ꯄ꯭ꯔꯤꯇꯤ ꯍꯥꯏ ꯃꯊꯦꯜꯁꯦ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯑꯃꯨꯛꯀ ꯀꯛꯊꯠꯂꯒ ꯑꯃꯨꯛꯀ ꯂꯥꯛꯀꯦ ꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯑꯣꯟꯕ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯀꯧꯔꯛꯀꯦ ꯂꯥꯏꯚ ꯑꯃꯨꯛꯀ ꯂꯥꯏꯚ ꯂꯥꯛꯀꯦ ꯑꯃꯨꯛꯇꯪ ꯊꯠꯈꯤꯒꯦ ꯌꯥꯗ꯭ꯔꯦꯕꯁꯦ